ꯑꯍꯥꯟꯕꯃꯛꯇꯗ ꯈ꯭ꯋꯥꯏ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕ ꯂꯣꯏꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯑꯅꯧꯕ ꯋꯥꯔꯤ ꯃꯆꯥ ꯑꯅꯤꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯅꯤꯁꯤꯒꯤ ꯃꯃꯤꯡꯅ ꯑꯔꯣꯏꯕ ꯂꯥꯌꯦꯡ ꯑꯃꯗꯤ ꯃꯥꯏꯈꯨꯝꯕꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯅꯤꯁꯤꯒꯤ ꯑꯏꯕꯅ ꯁꯔꯠꯆꯟꯗ꯭ꯔ ꯅꯣꯡꯊꯣꯝꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯃꯆꯥ ꯑꯅꯤꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯍꯥꯟꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯔꯣꯏꯕ ꯂꯥꯌꯦꯡ꯫ ꯁꯅꯥꯇꯣꯝꯕꯤꯒꯤ ꯐꯖꯔꯕ ꯃꯥꯏꯊꯣꯡꯗ ꯃꯐꯝ ꯑꯣꯟꯊꯣꯛꯅ ꯆꯥꯗꯅ ꯃꯍꯤꯡ ꯈꯔ ꯍꯟꯗꯛ ꯃꯔꯛꯁꯤ ꯃꯃꯤꯑꯣꯏ ꯁꯥꯃꯤꯑꯣꯏ ꯐꯥꯎꯒꯠꯂꯛꯂꯤ꯫ ꯃꯁꯤꯅ ꯂꯥꯏꯃꯟ ꯑꯣꯏꯔꯗꯨꯅ ꯃꯗꯨꯗ ꯌꯦꯡꯗꯨꯅ ꯍꯣꯠꯇꯨꯅ ꯄꯨꯂꯨꯝ ꯄꯨꯗꯨꯅꯇ ꯃꯔꯩꯈ꯭ꯔꯦ꯫ ꯇꯨꯝꯒꯅꯤ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯀꯔꯤꯃꯇ ꯈꯟꯈꯤꯗꯔꯦ꯫ ꯃꯌꯥꯡꯁꯨ ꯀꯪꯁꯤꯜꯂꯛꯂꯦ ꯑꯁꯨꯝ ꯑꯁꯨꯝ꯫ ꯍꯥꯀꯨꯝꯅꯤ ꯗꯨꯕꯤ ꯅꯣꯡꯃ ꯅꯤꯅꯤ ꯁꯨꯇꯤ ꯂꯧꯈꯤꯕꯗꯒꯤ ꯃꯥꯒꯤ ꯐꯨꯔꯤꯠ ꯐꯤꯒꯥꯗꯨ ꯃꯣꯠꯂꯦ ꯍꯥꯏꯗꯨꯅ ꯁꯨꯔꯨꯕꯗ ꯁꯔꯞ ꯄꯥꯏꯕ ꯌꯥꯗꯕꯤ ꯃꯥꯒꯤ ꯌꯦꯠꯀꯤ ꯈꯨꯌꯥꯏꯒꯤ ꯐꯖꯔꯕ ꯈꯨꯖꯤꯟꯗꯨꯒꯤ ꯃꯆꯤꯗ ꯆꯤꯛ ꯆꯤꯛ ꯂꯥꯎꯔꯝꯕꯗꯒꯤ ꯑꯁꯨꯝ ꯑꯁꯨꯝ ꯉꯥꯡꯁꯤꯜꯂꯛꯈꯤ꯫ ꯀꯔꯝꯅꯣ ꯄꯣꯡꯈꯠꯂꯛꯇꯨꯅ ꯅꯥꯏ ꯍꯜꯂꯛꯄꯗꯒꯤ ꯈꯨꯖꯤꯟ ꯂꯥꯏꯄꯨꯝ ꯑꯣꯜꯂꯛꯇꯨꯅ ꯈꯨꯖꯤꯟ ꯇꯪꯈꯥꯏ ꯑꯃ ꯄꯨꯝꯈꯤ꯫ ꯃꯗꯨꯒꯤ ꯂꯥꯏꯃꯟ ꯑꯣꯏꯈꯤꯕꯅ ꯑꯅꯥ ꯂꯣꯏꯔꯛꯄꯗꯒꯤ ꯕꯣꯝꯕꯦ ꯇꯥꯟꯅ ꯆꯠꯇꯨꯅ ꯂꯥꯌꯦꯡꯈꯤ꯫ ꯀꯨꯝꯁꯤꯗ ꯑꯅꯧꯕ ꯃꯌꯣꯟ ꯆꯣꯡꯈꯠꯂꯛꯄꯗꯒꯤ ꯈꯔ ꯁꯣꯔ ꯍꯣꯟꯗꯣꯛꯆꯔꯛꯂꯤ꯫ ꯄ꯭ꯂꯥꯁꯇꯤꯛ ꯁꯔꯖꯔꯤꯒꯤꯗꯃꯛ ꯈꯨꯖꯤꯟꯅ ꯃꯄꯨꯡ ꯐꯥꯔꯛꯄ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯁꯅꯥꯒꯤ ꯃꯄꯥꯕꯨꯡ ꯃꯃꯥꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯑꯌꯨꯛꯀꯤ ꯅꯨꯡꯊꯤꯟꯒꯤ ꯂꯥꯛꯏ꯫ ꯃꯆꯥꯒꯤ ꯑꯅꯥꯕ ꯍꯪꯕ, ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯊꯃꯣꯏꯅꯨꯡꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯖꯔꯩ꯫ ꯃꯆꯥꯒꯤ ꯇꯒꯠꯂꯝꯕ ꯃꯥꯏꯊꯣꯡꯅ ꯃꯛꯁꯤꯜꯂꯛꯂꯕꯗ ꯃꯗꯨꯕꯨ ꯅꯥꯜꯂꯗꯨꯅ ꯃꯃꯥꯁꯤꯅ ꯂꯣꯟꯅ ꯃꯤꯂꯨ ꯄꯤꯔꯥꯡ ꯇꯩꯊꯣꯛꯆꯩ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯑꯋꯥꯕ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯕ ꯃꯄꯥꯕꯨꯡ ꯏꯕꯨꯡꯉꯣꯜ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗꯒꯤ ꯇꯞꯅ ꯊꯣꯔꯛꯂꯦ꯫ ꯃꯌꯥꯅꯨꯄꯥ ꯃꯅꯤꯃꯣꯍꯟꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯁꯣꯐꯥꯗ ꯐꯝꯊꯔꯛꯏ꯫ ꯀꯔꯤ ꯍꯥꯏꯔꯤ ꯗꯥꯛꯇꯔꯅꯗꯤ? ꯂꯩꯅꯥꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯔꯤ ꯄꯥꯕꯨꯡ꯫ ꯃꯁꯤꯒꯤ ꯍꯧꯔꯛꯐꯝ ꯍꯥꯏꯕꯕꯨ ꯃꯥꯅ ꯀꯔꯤ ꯅꯠꯇꯕ ꯍꯤꯔꯝꯗ ꯀꯥ ꯍꯦꯟꯅ ꯄꯥꯡꯈꯟ ꯈꯟꯖꯤꯟꯕ ꯆꯤꯟꯇꯥ ꯇꯧꯕꯁꯤꯁꯨ ꯃꯃꯥꯏꯗ ꯃꯍꯤꯡ ꯀꯥꯔꯛꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯅꯤ ꯍꯥꯏꯔꯤ ꯗꯥꯛꯇꯔꯅꯗꯤ꯫ ꯊꯣꯏꯗꯣꯛꯄ ꯂꯥꯌꯦꯡ ꯂꯩꯇꯦ, ꯀ꯭ꯔꯤꯝ ꯈꯔ ꯇꯩꯅꯕ ꯍꯥꯏꯗꯨꯅ ꯄꯤꯔꯛꯏ, ꯃꯗꯨ ꯁꯤꯖꯤꯟꯅꯔꯤ꯫ ꯑꯗꯨꯗꯤ ꯃꯩꯇꯩ ꯂꯩꯕꯥꯛꯀꯤ ꯑꯁꯨꯛ ꯌꯥꯝꯕ ꯗꯥꯛꯇꯔꯁꯤꯡꯁꯤꯗꯤ ꯀꯔꯤꯃꯇ ꯀꯥꯟꯅꯗ꯭ꯔꯦꯗꯅ? ꯍꯣꯏ ꯄꯥꯕꯨꯡ, ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯗꯥꯛꯇꯔꯁꯤꯡꯁꯤꯅ ꯀꯌꯥ ꯈꯨꯠꯂꯣꯏꯕ ꯑꯅꯥꯕꯗꯨ ꯊꯣꯛꯇꯕꯅꯤꯅ ꯃꯈꯣꯏꯅꯁꯨ ꯀꯌꯥ ꯊꯋꯥꯏ ꯋꯥꯑꯣꯏꯕ ꯖꯥꯠ ꯅꯠꯇꯦꯗ꯫ ꯍꯣꯏꯅꯦ, ꯐꯅꯗꯤ ꯃꯀꯨꯏꯔꯛꯂꯦꯅꯦ ꯃꯈꯣꯏꯅ ꯂꯥꯌꯦꯡꯂꯤ ꯍꯥꯏꯔꯛꯂꯤꯕꯁꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯄꯥꯅ ꯍꯥꯏꯕꯗꯤ ꯃꯄꯥꯟꯗ ꯆꯠꯇꯨꯅ ꯑꯐꯕ ꯗꯥꯛꯇꯔꯁꯤꯡ ꯇꯥꯟꯅꯗꯨꯅ ꯂꯥꯌꯦꯡ ꯊꯣꯛꯂꯨꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯍꯥꯏꯋꯥꯅꯤ꯫ ꯃꯃꯥ ꯃꯆꯥꯒꯤ ꯃꯇꯧꯁꯤ ꯌꯦꯡꯕ ꯉꯝꯗꯦꯅꯦ ꯏꯄꯥꯗꯤ꯫ ꯍꯣꯏ ꯄꯥꯕꯨꯡ, ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯟꯖꯔꯝꯂꯤꯕꯅꯤ ꯅꯆꯥꯁꯨ꯫ ꯃꯇꯝ ꯍꯧꯍꯟꯈꯤꯕ ꯌꯥꯗꯦꯀꯣ ꯅꯨꯄꯥ ꯃꯆꯥ꯫ ꯅꯈꯣꯏꯁꯨ ꯎꯔꯤꯕꯗꯨꯅꯤ, ꯃꯁꯥꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯌꯥꯡ ꯑꯁꯨꯝ ꯀꯪꯁꯤꯜꯂꯛꯂꯦ, ꯌꯦꯡꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯉꯩꯒꯤ ꯑꯩꯒꯤ ꯏꯆꯥ ꯁꯅꯥꯇꯣꯝꯕꯤꯗꯨꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯊꯨꯅ ꯆꯠꯅꯅꯕ ꯍꯣꯠꯅꯧ꯫ ꯅꯪꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯕꯁꯨ ꯏꯄꯥ ꯂꯩꯔꯤꯀꯣ꯫ ꯀꯅꯥꯅꯣ ꯇꯥꯅꯧ, ꯏꯕꯦꯝꯃꯅꯁꯨ ꯍꯥꯏꯔꯝꯂꯕꯅꯤ꯫ ꯉꯁꯤ ꯃꯀꯨ ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝꯁꯤꯡꯁꯤ ꯃꯅꯤꯃꯣꯍꯟꯅ ꯇꯔꯥꯏꯅ ꯂꯧꯕ ꯉꯝꯗꯦ꯫ ꯃꯥꯒꯤ ꯂꯥꯌꯦꯡꯕ ꯍꯣꯠꯅꯕꯗ ꯁꯨꯇꯤꯁꯨ ꯂꯧꯅꯤꯡꯉꯥꯏ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯁꯨꯇꯤ ꯂꯧꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯁꯨ ꯊꯕꯛ ꯇꯣꯛꯂꯕꯁꯨ ꯃꯥꯕꯨꯗꯤ ꯂꯥꯌꯦꯡꯂꯨꯗꯕ ꯁꯨꯡꯌꯥꯃꯛ ꯌꯥꯗꯕꯅꯤ꯫ ꯃꯅꯤꯃꯣꯍꯟ ꯃꯀꯣꯛ ꯉꯥꯎꯏ꯫ ꯇꯧꯕꯗꯤ ꯃꯥꯅ ꯉꯁꯤ ꯑꯣꯏꯖꯔꯤꯕ ꯊꯥꯛ ꯑꯁꯤ ꯁꯅꯥꯇꯣꯝꯕꯤꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯐꯪꯖꯔꯨꯕꯒꯤ ꯃꯍꯩꯅꯤ꯫ ꯃꯀꯨ ꯏꯕꯨꯡꯉꯣ ꯏꯕꯣꯜꯒꯤ ꯃꯄꯥꯟ ꯐꯔꯤꯉꯩ ꯁꯅꯥꯇꯣꯝꯕꯤꯅꯁꯨ ꯃꯊꯣꯠ ꯀꯥꯔꯛꯉꯩ ꯃꯗꯣꯝ ꯄꯣꯛꯆꯕꯤꯒ ꯑꯣꯏꯕꯅꯦ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯂꯧꯆꯥ ꯆꯤꯡꯖꯥꯛ ꯀꯌꯥꯒ ꯂꯣꯏꯅꯅ ꯑꯋꯣꯡ ꯆꯥꯎꯅ ꯇꯝꯗꯨꯅ ꯃꯥꯒꯤ ꯃꯐꯝꯗ ꯂꯨꯍꯣꯡꯂꯛꯄꯅꯤ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯐꯝꯊꯣꯜꯁꯨ ꯃꯊꯪ ꯃꯀꯨ ꯏꯕꯨꯡꯉꯣꯅ ꯁꯤꯟꯕꯤꯗꯨꯅ ꯀꯥꯍꯟꯕꯤꯔꯛꯄꯅꯤ꯫ ꯃꯥꯕꯨ ꯀꯔꯝ ꯇꯔꯥꯏꯅ ꯂꯧꯔꯨꯕ ꯌꯥꯒꯅꯤ? ꯑꯃꯔꯣꯝꯗ ꯑꯆꯧ ꯑꯁꯥꯡ ꯏꯃꯨꯡꯒꯤ ꯀꯦꯊꯣꯛ ꯃꯣꯊꯣꯛꯅ ꯂꯩꯖꯕꯤ ꯅꯤꯉꯣꯟ ꯑꯃꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯔꯨꯕ ꯃꯅꯤꯃꯣꯍꯟ ꯄꯨꯟꯁꯤꯒꯤ ꯊꯕꯛ ꯊꯧꯗꯥ ꯈꯨꯗꯤꯡꯗ ꯅꯨꯄꯥ ꯊꯣꯛꯅ ꯊꯕꯛ ꯇꯧꯕ ꯉꯝꯕ ꯅꯨꯄꯥ ꯊꯣꯛꯄ ꯍꯥꯏꯕ ꯃꯤꯁꯛꯇꯨꯗꯤ ꯈꯛ ꯑꯣꯏꯕ ꯉꯝꯂꯛꯇ꯭ꯔꯤ꯫ ꯃꯁꯥꯒꯤ ꯑꯣꯏꯕ ꯇꯧꯐꯗ꯭ꯔꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ, ꯀꯔꯤ ꯅꯠꯇꯕ ꯁꯅꯥꯇꯣꯝꯕꯤꯒꯤ ꯗꯥꯕꯤ ꯀꯌꯥꯅ ꯍꯨꯝꯗꯨꯅ ꯀꯥꯏꯈꯤꯕ ꯃꯁꯤꯡ ꯈꯪꯗ꯭ꯔꯕꯅꯤ꯫ ꯅꯣꯡꯃ ꯃꯅꯤꯃꯣꯍꯟꯅ ꯂꯩꯀꯥꯏꯒꯤ ꯃꯅꯦ ꯑꯃꯒꯤ ꯌꯨꯝꯗ ꯀꯣꯏꯊꯣꯛꯂꯨꯏ꯫
Karigumba matamdasu maneduna makhoi yumda koithorokpa yauki. Adubu mayumda kaya lagandaba Mani Mohongadi khak thingnaduna wari watai sanabagi khudong chabadudi maneduna phangjakhide. Yamna nungsiba maneni. Mana angang oringai manidugi managana chawjarakpani. Kaudri nongma mana ayuki chara wananaba chak khaklamde haiduna ningai tawringaida manedu laki. Maneduna poduna pubiki makhogi yumda. Magi amatta poksabi Sakhitumbi mabanidi lengani. Mabanibu punna ayuki chara waminahali. Madom poksabi oibana mamana Sakhitumbibu ayuki chawbi thongduna pijai ningtigi. Mani Mohongi imungdi madugi ona tainabani. Numittu Sakhitumbi mamana makhogi mayumda kokpa nganu marum ani makhogi makha thangba sumangna sariba phaugi kai adugi kokhadagi saina thinduna kothoklaga phutuna makhoi anibu pijakhi. Khongkholai chuduna kuina naroraba Mani Mohon mabuk kaiba makai chara wanthokhalle. Magi punsida ayuk chara wanbada aduk yamna hawadu amukta ukhidri. Adudai manena makhoi anibu laidi lubak puthokuna phi khajanbiraga makhogi mangon kachinda sanahali. Manidugi thongalduni mana changlaklibasi lairak amatani khanariba. Adubu sahi kayadi shukhraba lairak-sigi ahum suba thonganda lairiba manibu unakhidaba. Hinkhol adu changkhibada hanagi hanaduni karisu aonba lairamde. Olamliba haibabu mantharaklaba yum amasung sem sabidraba sokchillaba hinkoldugi saktamduni. Lairak adu uwana sukna mamli. Thonggan changphamda wagi asatpa konthong palami. Adu ngaigi nganu maram lothokhiba phaugi kai yamna manthraklamle. Ka mangagi una saba ina kupa laikhan taba yumjau adu tamak leplamli sahina nambo poraba ahal amagum. Hinkhol adu matam amagi mama lairingagi chiksin khumjinna palamba jumban adugadi yamna khenaramle. Ine ine Mani Mohona mangonla kakhatna kaurai. Kanamata khumlakchabaduda amukasu kanamata laitabra. Ine ine kanano ai sida laiye. Mauna hamiyai chalibi ama maning thonglomdagi phaujilaklaga imunglomdagi thorak-thorakna khumlai. Haima Mani Mohon onthokna thajadana changlo imase masa ngamdaduna laiba yamna kuire. Lao imagi nakta phamlusi. Sakhini maunasi mama ngamdabaduda sebagidamak lairamba orini. Aidi tadabamakni warau yadeko asuk nakna nongmatasu hangde khalamnido. Mani Mohona lalat launa khumi. Hoi ina khunbagibudi laikai oirabasu lairababu nungsibi haibrado. Sakhitumbigi marau lairaba pakhumni. Adumna haibinuda inedo aidi yamna nungsijai. Imam angni khanjaribani. Kadayda hiplibage. Ine ine manakta changsinduna morada phamthai. Ima Mani Mohon lakliye. Sakhina mamaba hogdoi. Ibungo nahak laklibara inidi kuire ngamdaduna laiba. Hakchang mayeng yamna tare maiba doctor gadi tanabidabra. Karidi upai lairi kanano chinbi chungbigadaba. Sakhisu kuire sida aibu seba tawduna laikliba. Nahak pusum chatholakpra kari lai. Ine ai hida ama sum thirakpani. Mama lairingaidadi ini khogi hinkhol sida yamna horami hainai hangge lakpani. Nangna masak khangba oirabadi yengu thiyu horongani loina lairangani. Phare ine ai kona thirage. Inegi anabasi dum kamdawbano aidi tadabamagni ine. Cha thakchi. Sakhitumbina cha cup ahum puthurai. Aigonda ama ineda ama magi ama. Imagi se doctor aphaba amatang yingbani. Masa sonbasida puba ngamdaduna laire. Yengdaba yadabani. Aigi imanaba aphaba doctor ama lai. Ai purake. Ngahak wari utai sanaraba tung cha su thakpa lore haiduna
Sakhi tumbi makhoi ani hingkolda hidak thiba thungminnarai. Hidak hekna Sakhi tumbina hairai, imagi anabase aidi lai hingkonda puningi, phai purusi kaidoge? Mani Mohona khumi. Numittumaktada Mani Mohan office suti lauthotuna gari thotolalaga Sakhi tumbi mama masabu lai hingkonda puduna chatle. Anabagi phiyam yamna sokchilamle. Yumda puthakiba kudong chararoi haiduna daktarna hairakpadagi hospitalda adumak anaba manebu ming chansanbiramle. Changadaba hidak langthak pumba kuchen chenduna layamlaga mama masabu thanamlaga mana mayumda halakhibadu numidangi pung 10 tagadawre. Ayuktuma mahak charaju hele, wakhansu nungaite, yamnasu sokthare. Mayum hek yaubaga garage da gari thanamlaga thongi calling bell pirai, kausu kaurai, sana. Barduna thong hangtoi, sayeb, mem sayeb ti ngasai mayumda sakhibadagi adumak halaktre. Mana chalamdaida yamna nganglammi, yamna saurammi, pochai pumba langkhai thugairami. Phare. Mani Mohan karisu nachungdana khumi. Magi kara changduna mafi moron hongdokle. Ising aingba glass ama thakchilaga bathroom da changduna iru luthokle. Mainu machana chana thaknaba pumba sem saduna dining table da thonambadu chakhom ama ani charaba tungda aram chair da churup masai ama gyan tana chingduna ngayak pothare. Mabu hojik amuk lawukhigadra? Ngayaki tungda karigumba wakhal ama magi kokthukta phauklabagum phuk hagotuna writing pad amadi kalam lauthotuna chithi ama irai. Marondi pabung. Nasana ikai khumnaba uchari. Sanatombidu ngasi pabungi nakta chakkhre male. Aigondasu karimata hairamba taude. Magi aningba apamba aihak loina khangi. Mahaki layengnaba matik chaba doctor su lamdamsida leite. Magi aroiba layengdi mana magi apamba lambida chachabaduni. Maduda nachagi athingba ayatpa amata ngasidagi pijadrabani. Mabu amuk hana lawbasu lakchararoi. Aduga aigi ipa ipu hadaktagi chanaraklaba oina yanaba amagi makhada chakhibi nattaba yumgi mau amana ahing ama mapam lamdamda yareknaba chakhibi mabusu amuk hana pabung khoina aigi nakta thimbirke khanbiganu. Nolukchariba nacha Mani Mohan. Chithi adu envelope ta haplaga ahing dumaktada Sanatombigi mapabungda kusinarunanaba magi barduda sinakhi. Anisuba wari macha sigi mamingna MAIKHUMBI. Masi amuka aroiba oina taminarasi. Silakliba matamgi akanba nonglei nungsit maraksida mapan mau kanglaba akangbu usada yumningliba usik mapi amadi masasing usik labadusu mina hatpikhrabra halakhidre. Makhogi hingnabagi upaisi karino? Nong chudaduna kung kangkhibana mahi marong amatasu panadare. Chara ani suna chaba phangkhidraba taibang misingnasu lukhak komda chagum chanai maru ama phauba thadarakhidre. Asi yauna waraba matamsida khunu khurang amanasu makhoibu chagadabagi mikup nahom yengli. Minungsi khangdraba miyoisingnasu lang thaktuna makhoibu chara tamnaba honari. Adum oinamak makhoigi lan amatangdi leiri, madudi uchek macha singdugi maraktagi ham chakholakliba ahal adumdi onthokna masak matau sawong sada phajai, onthokna marachi magul lei. Mamana magidamak wajai. Ngasidi uchek machadu onthokna chung phiran chana sarek kangdong phare. Mafam khudingdagi uchek labasingna mabu koitan tanai. Pungba oiminasi yumlep chara taminasi haiduna. Manadi yaba kauba khak leite. Mama amadi pikliba mawpasingi khanduna. Ibema handaki film asidi tasengna phawgadriba filmni. Nangisu mingchet thamgadribani. Aduna aina haibu tanaba honagadabani. Kala haibasi atopa sangsara mani. Masibu sangkatnaba honabada ikaiba hangoiba tukutchaba pumba loina thadokadabani. Se asumna layo.
ꯐꯤ ꯑꯗꯨ ꯍꯦꯛ ꯉꯝꯂꯤ ꯃꯈꯩ ꯍꯛꯆꯥꯡ ꯀꯌꯥꯠꯀꯤ ꯐꯖꯕ ꯃꯃꯤ ꯇꯥꯅ ꯁꯦꯠꯀꯗꯕꯅꯤ꯫ ꯍꯤꯞꯊꯧ ꯍꯤꯞꯊꯧ ꯅꯤꯡꯊꯤꯅ ꯍꯤꯞꯊꯧ꯫ ꯊꯕꯥꯛꯀꯤ ꯐꯖꯕ ꯅꯤꯡꯗꯨꯒꯤ ꯃꯄꯣꯛ ꯀꯥꯏꯍꯟꯕ ꯌꯥꯗꯦ꯫ ꯅꯠꯇꯦ ꯑꯁꯨꯝꯅ ꯗꯤꯔꯦꯛꯇꯔꯗꯨꯅ ꯏꯀꯥꯏ ꯊꯤꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯀꯔꯤꯁꯨ ꯀꯣꯏꯗꯅ ꯃꯀꯣꯟꯅ ꯁꯣꯛꯇꯨꯅ ꯁꯦꯝ ꯁꯥꯕꯤ꯫ ꯍꯦꯔꯣ ꯆꯪꯂꯛꯎ, ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯎꯞꯅ ꯍꯤꯞꯊꯧ꯫ ꯅꯥꯟꯊꯧꯅꯩ ꯃꯊꯛꯇ ꯀꯣꯏꯒꯅꯨ, ꯀꯣꯏꯅ ꯍꯣꯠꯅꯔꯕꯗꯤ ꯃꯗꯨꯒꯤ ꯏꯝꯄ꯭ꯔꯦꯁꯟ ꯐꯪꯖꯔꯣꯏ꯫ ꯅꯨꯡꯁꯤꯅꯕ ꯅꯨꯡꯁꯤꯅꯕꯤ ꯑꯅꯤꯅ ꯑꯆꯤꯛꯄ ꯃꯐꯝꯁꯤꯗ ꯀꯅꯥ ꯈꯪꯗꯅ ꯁꯥꯟꯅꯕ ꯔꯁꯇꯨꯅꯤ ꯏꯁꯀ꯭ꯔꯤꯞꯅ ꯄꯥꯝꯂꯤꯕ꯫ ꯃꯗꯨꯅꯤ ꯅꯈꯣꯏ ꯑꯅꯤꯅ ꯀꯦꯃꯦꯔꯥꯒꯤ ꯃꯃꯥꯡꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯁꯤ꯫ ꯔꯦꯗꯤ, ꯀꯦꯃꯦꯔꯥ ꯑꯦꯛꯁꯟ ꯇꯦꯛ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯣꯏꯖꯔꯕꯁꯨ ꯀꯃꯂꯥ ꯑꯄꯤꯛꯄ ꯂꯝꯗꯝꯁꯤꯒꯤ ꯁꯪꯅꯥꯏꯔꯕꯤ ꯐꯤꯂꯝ ꯑꯦꯛꯇ꯭ꯔꯦꯁ ꯑꯃ ꯑꯣꯏꯔꯛꯂꯦ꯫ ꯆꯍꯤ ꯀꯌꯥ, ꯐꯤꯂꯝ ꯀꯌꯥ, ꯃꯅꯥ ꯀꯌꯥ, ꯎꯄꯥꯙꯤ ꯀꯌꯥ ꯃꯤꯌꯥꯝꯅ ꯁꯛꯈꯪꯅꯩ꯫ ꯐꯖꯕ ꯁꯑꯣꯡ ꯁꯥꯗꯥ, ꯅꯤꯡꯊꯤꯕ ꯁꯕꯥꯟ ꯃꯨꯔꯇꯤ ꯑꯃꯗꯤ ꯁꯨꯃꯖꯥꯏ ꯄꯨꯔꯤꯕꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡꯒꯤꯗꯃꯛ ꯀꯃꯂꯥꯕꯨ ꯃꯤꯇꯥꯟꯅꯩ ꯅꯍꯥꯅ ꯃꯤꯌꯥꯝꯅ ꯑꯍꯟ ꯐꯥꯎ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯀꯅꯥꯅꯁꯨ ꯃꯉꯣꯟꯗ ꯇꯔꯥꯏ ꯇꯔꯥꯏꯅ ꯋꯥ ꯍꯧꯗꯣꯛꯂꯨꯕꯗꯤ ꯉꯝꯅꯗꯦ꯫ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇ꯭ꯔꯕ ꯃꯩꯇꯩꯕꯥꯛ, ꯃꯤꯅꯨꯡꯁꯤꯅꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯏ ꯏꯁꯤꯡ ꯏꯆꯥꯎꯒꯨꯝ꯫ ꯀꯝꯗꯧꯔꯤ ꯃꯩꯇꯩꯕꯥꯛ, ꯄꯨꯛ ꯂꯥꯝꯕ ꯑꯃꯗꯤ ꯏꯖꯠ꯫ ꯄꯤꯛꯂꯕꯁꯨ ꯆꯥꯎꯔꯕꯁꯨ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕꯁꯤꯡꯅ ꯁꯣꯔ ꯈꯔ ꯍꯣꯟꯅ ꯎꯕꯒꯨꯝ ꯇꯧꯏ꯫ ꯍꯨꯔꯥꯟꯐꯝꯁꯨ ꯂꯩ, ꯇꯣꯂꯣꯞꯁꯨ ꯐꯪꯏ, ꯍꯩꯁꯤꯡꯕꯁꯤꯡꯅ ꯁꯥꯏꯠ ꯕꯤꯖꯤꯅꯦꯁ ꯇꯧꯗꯨꯅ ꯑꯍꯦꯟꯕ ꯁꯦꯟ ꯇꯥꯜꯂꯤ꯫ ꯂꯥꯏꯔꯕꯅ ꯍꯥꯏꯕ ꯃꯋꯥ ꯂꯧꯕꯤꯗꯦ, ꯏꯅꯥꯛꯄꯨ ꯈꯨꯜꯂꯕꯗꯤ ꯃꯋꯥ ꯆꯠꯂꯤ, ꯃꯤꯌꯥꯝꯅ ꯍꯧ ꯍꯧ ꯁꯧꯒꯠꯂꯤ꯫ ꯂꯥꯏꯔꯕꯅꯗꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯀꯔꯝ ꯐꯪꯒꯅꯤ? ꯍꯧꯔꯛꯂꯤꯕ ꯏꯊꯛꯁꯤ ꯀꯗꯣꯝꯗꯒꯤꯅꯣ? ꯐꯝ ꯃꯆꯥꯗꯒꯤ ꯑꯆꯧꯕ ꯐꯥꯎꯕ ꯀꯩꯊꯦꯜꯗ ꯄꯨꯊꯣꯛꯇꯨꯅ ꯂꯤꯂꯥꯝ ꯂꯥꯎꯕꯗꯨꯅ ꯃꯃꯜ ꯍꯨꯝꯀꯠꯅꯕ, ꯑꯀꯟꯕꯅ ꯑꯁꯣꯟꯕꯗꯒꯤ ꯎꯅ ꯎꯅ ꯃꯨꯟꯗꯨꯅ ꯁꯦꯠꯇꯨꯅ ꯄꯨꯕꯤꯈꯤꯕ꯫ ꯑꯇꯣꯡꯕꯗ ꯂꯩꯊꯣꯟꯕ, ꯑꯀꯨꯠꯄꯗ ꯂꯩꯇꯧꯕ, ꯀꯔꯝꯅ ꯂꯩꯇꯦꯝ ꯃꯥꯟꯅꯕ ꯉꯝꯒꯅꯤ? ꯑꯀꯨꯠꯄꯅ ꯑꯁꯨꯝ ꯑꯁꯨꯝ ꯀꯨꯠꯊꯈ꯭ꯔꯦ, ꯑꯇꯣꯡꯕꯅ ꯑꯁꯨꯝ ꯑꯁꯨꯝ ꯋꯥꯡꯈꯠꯈ꯭ꯔꯦ꯫ ꯑꯀꯨꯠꯄꯗ ꯑꯄꯨꯝ ꯑꯁꯥꯒꯤ ꯇꯨꯝꯅꯐꯝ ꯑꯣꯏꯈ꯭ꯔꯦ, ꯑꯇꯣꯡꯕꯅ ꯑꯍꯥꯎ ꯑꯊꯨꯝ ꯎꯍꯩ ꯋꯥꯍꯩ ꯄꯨꯝꯕ ꯍꯦꯛꯇꯨꯅ ꯆꯥꯈ꯭ꯔꯦ꯫ ꯃꯩꯇꯩꯕꯥꯛ, ꯁꯤꯕ ꯇꯥꯔꯕ꯭ꯔꯥ ꯂꯥꯏꯔꯕꯁꯤꯡ? ꯃꯇꯝꯁꯤꯗ ꯀꯂꯥꯕꯨ ꯅꯨꯡꯁꯤꯖꯔꯤꯕ ꯀꯃꯂꯥꯒꯤ ꯏꯃꯨꯡꯗꯤ ꯀꯝꯗꯧꯔꯤ? ꯂꯩꯀꯟꯅꯕ ꯉꯝꯗ꯭ꯔꯕ ꯂꯩꯅꯥ ꯑꯃꯗꯒꯤ ꯁꯤꯔꯕ꯭ꯔꯥ ꯁꯤꯗ, ꯍꯤꯡꯉꯕ꯭ꯔꯥ ꯍꯤꯡꯗ, ꯃꯃꯥꯗꯨꯁꯨ ꯁꯣꯟꯗꯨꯅ ꯑꯌꯣ ꯅꯥꯍꯦ ꯇꯝꯗꯨꯅ ꯂꯩꯔꯛꯄ ꯀꯨꯏꯔꯦ꯫ ꯍꯧꯖꯤꯛ ꯏꯃꯨꯡꯒꯤ ꯚꯥꯔ ꯄꯨꯝꯅꯃꯛ ꯀꯃꯂꯥꯒꯤꯅꯤ꯫ ꯅꯣꯡꯃ ꯀꯃꯂꯥ ꯃꯈꯣꯡꯅ ꯊꯣꯡꯅ ꯃꯧꯄ꯭ꯋꯥꯒꯤꯗꯃꯛ ꯊꯕꯛꯀꯤ ꯋꯥ ꯅꯣꯝꯕ ꯆꯠꯂꯨꯏ, ꯃꯟꯇ꯭ꯔꯤꯒꯤꯗꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯝꯁꯨꯛ ꯃꯝꯁꯨꯔꯛꯄꯗ ꯃꯍꯥꯛ ꯃꯃꯥꯏ ꯃꯥꯏꯊꯣꯡ ꯂꯪꯁꯤꯟꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯡꯂꯛꯈꯤ꯫ ꯅꯣꯡꯃ ꯑꯩ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯏ, ꯍꯣꯁꯄꯤꯇꯥꯜꯗꯅꯤ꯫ ꯃꯥꯒꯤ ꯅꯨꯃꯤꯠꯇꯨꯒꯤ ꯗ꯭ꯌꯨꯇꯤ ꯒꯥꯏꯅꯤ ꯋꯥꯔꯗꯇ ꯇꯥꯈꯤ ꯍꯥꯏꯕꯗꯒꯤ ꯃꯐꯝꯗꯨ ꯇꯞꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯈꯤ꯫ ꯃꯤ ꯌꯥꯝꯅ ꯆꯤꯛꯏ ꯅꯨꯃꯤꯠꯇꯨ꯫ ꯇꯧꯕꯒꯤꯗꯤ ꯊꯦꯡꯖꯤꯜꯂꯛꯂꯕꯅꯤꯅ ꯃꯄꯥꯟꯒꯤ ꯑꯅꯥꯕ ꯑꯌꯥꯝꯕ ꯌꯦꯡꯕ ꯂꯣꯏꯅꯔꯝꯕ ꯌꯥꯔꯦ꯫ ꯃꯇꯝꯁꯤꯗꯕꯨꯅꯤ ꯑꯩꯅ ꯉꯥꯏꯔꯤꯕ, ꯅꯠꯇ꯭ꯔꯕꯗꯤ ꯏꯆꯥꯒ ꯀꯔꯝ ꯎꯅꯕ ꯐꯪꯒꯅꯤ? ꯗꯣꯛꯇꯔ, ꯗꯣꯛꯇꯔ, ꯑꯣ ꯀꯅꯥ ꯑꯣꯏꯔꯕ꯭ꯔꯥ? ꯉꯥꯏꯈꯣ, ꯐꯝꯂꯈꯣ꯫ ꯈꯣꯟꯖꯦꯜꯗꯨꯗꯒꯤ ꯈꯪꯏ ꯗꯥꯛꯇꯔ ꯀꯤꯝꯅꯤ ꯍꯥꯏꯕ꯫ ꯑꯩꯍꯥꯛ ꯅꯦ ꯇꯥꯔꯦ, ꯐꯝꯊꯔꯦ꯫ ꯃꯥꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯂꯨꯅ ꯇꯧꯕꯤ꯫ ꯃꯥꯒ ꯂꯣꯏꯅꯅ ꯗ꯭ꯌꯨꯇꯤ ꯇꯥꯃꯤꯟꯅꯔꯕꯗꯤ ꯍꯩꯕ ꯌꯥꯝꯅ ꯍꯦꯟꯒꯅꯤ ꯈꯜꯂꯨꯕꯗ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯑꯔꯣꯏꯕ ꯄꯦꯁꯦꯟ ꯑꯣꯏꯔꯝꯂꯦ꯫ ꯅꯨꯄꯤ ꯑꯃ ꯐꯤꯔꯨꯡ ꯐꯤꯔꯥꯡ ꯈꯨꯝꯂꯒ ꯌꯥꯝꯅ ꯊꯨꯅ ꯑꯩꯕꯨ ꯎꯍꯟꯅꯤꯡꯗꯨꯅ ꯊꯣꯛꯈꯤ꯫ ꯑꯩ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯗꯥꯛꯇꯔ ꯀꯤꯝ ꯃꯈꯨꯠ ꯃꯁꯥ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ ꯊꯣꯔꯛꯏ꯫ ꯑꯣ, ꯑꯣꯌꯥ ꯑꯣꯏꯀꯅꯤ ꯈꯟꯕꯒ ꯑꯆꯨꯝꯕ ꯑꯣꯏꯔꯦꯀꯣ꯫ ꯍꯣꯏ ꯗꯣꯛꯇꯔ, ꯏꯕꯦꯝꯃ ꯑꯃꯨꯛꯇ ꯎꯅꯔꯝꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄꯅꯤ꯫ ꯂꯝꯅꯒ ꯊꯥꯞꯅꯔꯦ, ꯇꯣꯏꯅ ꯂꯥꯛꯄꯁꯨ ꯉꯝꯗꯦꯗꯣ꯫ ꯎꯅꯔꯣ ꯎꯅꯔꯣ, ꯐꯝꯁꯦ ꯑꯣꯌꯥ, ꯃꯥꯒꯤ ꯗ꯭ꯌꯨꯇꯤ ꯂꯣꯏ ꯇꯛꯄ ½ ꯑꯦꯟ ꯑꯋꯥꯔ ꯋꯥꯠꯄꯅꯦꯀꯣ꯫ ꯃꯈꯥ ꯇꯥꯔꯛꯈꯤ꯫ ꯑꯗꯣ ꯑꯣꯌꯥ, ꯅꯪ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯣ ꯎꯍꯧꯕ ꯅꯠꯇ꯭ꯔꯥ? ꯃꯃꯥꯏ ꯈꯨꯝꯗꯨꯅ ꯊꯣꯛꯈꯤꯕꯗꯣ? ꯍꯣꯏ꯫ ꯃꯥꯅꯗꯤ ꯃꯥꯏꯈꯨꯝꯕꯤꯒꯨꯝ ꯃꯃꯥꯏ ꯈꯨꯝꯂꯕꯅꯤꯅ ꯃꯁꯛꯇꯤ ꯈꯪꯍꯧꯗ꯭ꯔꯦ꯫ ꯎꯕꯨꯗꯤ ꯎꯍꯧꯗꯦꯅꯦ ꯗꯣꯛꯇꯔ꯫ ꯁꯕꯥꯟ ꯃꯨꯔꯇꯤꯗꯨꯗꯤ ꯑꯩꯅ ꯌꯥꯝꯅ ꯇꯣꯏꯅ ꯎꯈꯤꯕꯒꯨꯝ ꯇꯧꯏꯗ꯫ ꯑꯆꯨꯝꯕꯅꯤꯀꯣ ꯑꯣꯌꯥ, ꯑꯐꯥꯎꯕ ꯐꯤꯂꯝꯒꯤ ꯃꯤ ꯑꯣꯏꯕꯤꯕꯅꯤꯀꯣ꯫ ꯃꯥꯒꯤ ꯃꯧꯄ꯭ꯋꯥꯒꯤ ꯊꯕꯛꯀꯤ ꯋꯥ ꯅꯣꯝꯕꯗꯀꯣ ꯑꯉꯥꯡꯁꯨ ꯌꯥꯎꯈꯤꯕꯅꯤꯀꯣ꯫
ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯂꯥꯛꯄꯤꯕꯅꯦ, ꯀꯨꯏꯔꯦ ꯑꯩꯉꯣꯟꯗ ꯍꯥꯠꯄꯤꯕꯀꯣ, ꯅꯨꯡꯁꯤꯗꯨꯅ ꯑꯩꯅ ꯂꯧꯊꯣꯛꯄꯤꯕꯅꯦ, ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯤꯁꯤꯡꯗꯤ ꯌꯥꯝꯅ ꯐꯠꯇꯦꯗ ꯑꯣꯌꯥ, ꯃꯣꯔꯦꯟꯁꯨ ꯌꯥꯎꯗ꯭ꯔꯦꯀꯣ꯫ ꯅꯨꯄꯤ ꯑꯗꯥꯂꯤꯗꯨꯅ ꯆꯥ ꯀꯞ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯏ, ꯆꯥ ꯊꯛꯂꯣ ꯑꯣꯌꯥ, ꯗꯣꯛꯇꯔꯒꯤꯗꯤ? ꯑꯩꯒꯤꯗꯤ ꯈꯔ ꯋꯥꯠꯂꯤ ꯐꯝꯂꯣ, ꯅꯆꯥꯅꯨꯄꯤꯁꯨ ꯉꯥꯏꯌꯨꯀꯣ, ꯑꯩꯁꯨ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯟꯕꯤꯒꯦ꯫ ꯗꯣꯛꯇꯔ ꯀꯤꯝ ꯉꯥꯡꯅ ꯆꯪꯈꯤ꯫ ꯑꯩ ꯃꯥꯕꯨ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯈꯤ, ꯑꯄꯨꯅꯕ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯛꯏ꯫ ꯃꯁꯛ ꯅꯥꯏꯔꯕꯤ ꯃꯤꯁꯛ ꯑꯃꯅ ꯀꯔꯤꯒꯤꯗꯃꯛ ꯃꯁꯥꯒꯤ ꯏꯖꯠ ꯌꯣꯟꯊꯣꯛꯂꯨꯔꯤꯕ? ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯊꯋꯥꯏ ꯃꯆꯥꯗꯨꯅ ꯇꯥꯝꯂꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯒꯤ ꯗꯁꯕꯤꯟꯗ ꯇꯥꯗꯨꯅ ꯂꯩꯍꯧꯔꯕ? ꯎꯆꯦꯛ ꯅꯍꯥ ꯁꯌꯦꯟꯕꯤꯗꯨ ꯃꯧꯄ꯭ꯋꯥꯁꯤꯡꯒꯤꯗꯃꯛ ꯈꯟꯕꯗ ꯇꯣꯏꯅ ꯁꯪꯃꯥꯟꯅꯗ꯭ꯔꯕ ꯀꯌꯥꯒ ꯁꯥꯊꯦꯡꯅꯔꯛꯄ ꯊꯦꯡꯅꯩ꯫ ꯇꯪꯗꯨ ꯂꯩꯇꯥꯅ ꯃꯍꯨꯝ ꯃꯀꯣꯟ ꯁꯦꯝꯗꯨꯅ ꯂꯩꯃꯤꯟꯅꯈꯤꯕꯗꯤ ꯈꯛ ꯅꯠꯇꯦ, ꯃꯍꯥꯛ ꯎꯆꯦꯛ ꯂꯥꯕ ꯑꯃꯠꯇꯒꯁꯨ ꯌꯨꯝꯕꯥꯟꯃꯤꯟꯅꯩ ꯍꯥꯏꯕꯗꯤ ꯈꯛ ꯇꯥꯈꯤꯗ꯭ꯔꯤ, ꯑꯗꯨꯕꯨ ꯃꯔꯨꯝꯗꯤ ꯌꯥꯝꯅ ꯇꯣꯏꯅ ꯀꯣꯛꯀꯜꯂꯤ, ꯃꯆꯥꯗꯤ ꯈꯛ ꯑꯣꯜꯂꯛꯇꯦ꯫ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯎꯆꯦꯛ ꯃꯃꯥꯗꯨ ꯃꯆꯥꯒꯤ ꯃꯇꯧ ꯌꯦꯡꯂꯒ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯁꯣꯟꯊꯔꯛꯏ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯋꯥꯔꯤ ꯃꯆꯥꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫